Kshetrigao AC MLA mashamak Yaona Sawombung Fci Godown Dagi Namphuda Chingthokhiba Cheng Hanjinbirak-U Department District Supply Officer DSO singi khuthang phangpham thokpa cheng sing phanghannaba shem shaba loire haina Consumer Affairs Food and Public Distribution CAFNPD Director Robertson Ashem na phongdorakli hiramasi mari lainana ngasi DIPR conference hall da phangthokhiba paugi mifam amada Director Robertson Ashem na makhatana hai Kshetrigao AC da mamang chahi September amadi October gi cheng phangte haibagi complaint ama lakhi madugi matang da District Supply Officer amadi ate official kya yauna field verification chalubada fair price of sing da cheng phangdaba amadi miyam da napsagi card Pairam daba thengnaraki hariba cheng phangdriba mafam sing asigi cheng hana phanghalaba matungda makha taba cheng yenaba honabadagi matam khara thengthokkibani maraksida March thagi kunda pulisna pikhalakpa report amagi matung ina hana cheng phangde hariba mafam sing asi cheng phangle haiba wafam lakbadagi makha tana cheng pithanaba thorang toba amu hauki asumna makha taba cheng sing yen thongnaba thorang lingai cherakta miyam hauduna laklaga official singdagi Namphuda cheng pukhiba si laibak thibani Godown Dagi Pukhiba Cheng Singadu Department da Athubada Hanjinbirak-U hainasu mahakna phongdokhi nakal amaromda miyamgi cheng yenbagi thodang loriba fair price of FPS agent singi matamsu haukiba March ki 38 da loikrabani maram aduna anoba FPS agent sing khandriba maramna cheng sing asi DSO amadi official singna mafam gi oina khudong chanaba sinduna yengadabani hainasu mahana makataki paugi mifam aduda CAFNPD gi Director Robertson Ashem na makatana hai Kshetrigao AC da hauzik thokliba cheng phangdabagi issue asigi matangda ahanbo oina September amasung October thagi cheng phangpham thokpa mi singda phangde haina department da complaint ama tawrakhi complaint adu da yumpham oiraga department na survey tawrubadasu cheng phangdabagi khudam chap chana phangki adubo haukiba March kunda Manipur police na pirakwa report amada cheng phangle haiba wafam lakpadagi makhataba thasingi cheng yenba haunaba honakibani karigumba September amadi October thagi cheng phanghaudaba sing yaurabadi ngasidagi numit nini faubagi manungda department ta haibiyu natrabadi ACSC da laiba napsa card paiba sing cheng phangle haina department na logani nakalamromda FPS agent singi nauna form thajinbagi matam helaba matungda ACSC gi MLA mashamak amadi mahaki miyoi kya laklaga kihan khanghanbagi thabak chatharamba amadi Namphuda form pishinbagi thodok amasu laikhrabani matung tarakpada miyamgi cheng yenbagi matangda FPS agent singda adumak tawhansi masida ACSC gi mihutna khut thingjinbiganu hainasu mahana makataki yamlaba miyamna thumjilaba matungda Sawombung Godown Dagi cheng asi Namphuda pubikre kogi honorable MLA nasu smaina cheng si mayam da yenaba pubire khotpire na media da su thaduk birak du mayam su hena ubira mine na su thajai cheng si yenba matamda akogi APS agency gi through the yenjaga da bani cheng se hujikti model code of conduct su election gi hujik laktuna laibira bani ko asida cheng yen biba matamda akogi any kendra gi elected honorable mayamna hanasu yawi da bani akogi APS agency gi through the dum yenjabani aduna ina media gi sinau gi khuthang da ina request tawjaning madi akoi dagi pubikhiba Namphuda forcefully pubikhiba cheng singdu pibiu akoi da hanjinbiu hanjilaba matungda akoi mayam gi phangpham thokpa cheng do akoi gi akoi gi hujikti APS agency gi matamsu ngarang 31st March ta loikhrabani na hujikti mayam dadi cheng di phangandaba yade public tadi aduna akoina media gi sinau sungda haijaning badi hujik mayam da yenjagadaba cheng se akoi gi district supply officer amadi magi official gi staff singi through the akoi notice thokchare hairaga si numisida sida yenjagani si numisida sida yenjagani haibase tawraga akoi yenjage haibasimsu thamjage